ngasi phongkiba tongan manipuri sifongsing amasum thokiba thawdo wathoksingi maruibi ipausing miyamna thamjagi ahanbada Kanna Khut thoknari Supreme Court of wakatkhre Curfew thamkhre Manipur ki tongan mafamsing kuki militant sing amadi state force amasum maitai khungat pasing marakta khut thoknabagi thabak sing marakta leplabasu ayamba matamda makha sathanabaga loinana Assam Rifles ki thawongda pendraba maitai nupi singna Assam Rifles ki mathakta akan makhongjang sangsinanaba thawrang tawringi sairakta Manipur ki singkhong singyada khundari ba schedule caste community sing ningthina ngak senbinabagi matangda Supreme Court wakatkhre Ngakpi senbinabagi matangda Supreme Court wakatkhre Hausik Manipur akan mamongna nomai kapna pa yauna akan mamongna lana masathanaba sida makhoi bu ningthina ngak senbinaba thabak lawkhat piu haibu wapam gamadi leidana Supreme Court wakatkhre wakat adu all Manipur sakpalois AC community development association pukatkibani wakat adu advocate on record momota na association ki kuthang na pukatki hauji thoklibi rang sid schedule caste ki miyoi singna thengnari ba awaba madi mang tak pa mayam palladuna makoi gi punsi lanthum amadi makoi gi interest ngak senana ba apex ko na mari lena ba thabak sing lokhat pinabaga mari leidana pukatki bani maite fruit ki manung sanba sakpa loina singbu schedule caste ki miyoi amana tampaki loislakpa singatai na ba saruk singda leibana hauji thoklibi rang sida khwaidigi hena kan masai thing sing nang libani panbay abadi Manipur gi Susampur district amasum Kangpokpi district ka taina ni Bisnupur Imphal West Imphal East kaksing na sing Tampaki district sing da leiba khun ayambagi yum sing ko ki milite ni haibisina ngihak leitana mai thabaga loinana ngihak leitana nomai kapsin duna relief camp sing da leinari amadi low singu bagi thabak sing packet pangamdana leiri handak irang asida khwaidigi hena sakpa schedule caste community sing na leiba mafam sing Kautruk Fayeng Tairen Pokpi Kurkul Sekmaini atai mafam sing sulairi handak irang asi horakpadagi schedule caste community singi low singu bana maruweba sinpham oiba miyoi sing mayumda leiba yadabana Imphal East Imphal West Bisnupur kaksing amasum Thaubal district hangba relief camp sing da leinari yamna masak thokpu wafam mana haukiba July 13 National Commission for Schedule Caste na Manipur gi Chief Secretary amasum DGP da Sirol sing thaduna hauji thoklib irang sina schedule caste community da mang takhanbagi akupa wafam sing pikhalakna khankibani Supreme Court Pishin ki wakat chirol aduda schedule tribe community ki miyoi sing kuki sing na khundawa sing khong singa da leibana makhoi ni hen akan making sai go ba khudong sa da phibam sing mayuk nei han phungdoki sing khong singa da leiriba schedule caste community ki mapungoi ba sinpham sing la ubani adubu makhoi gi yum sing mai thabi khibana makhoi atopa maphamda laini khibana makhoi hingnabagi lambi oiri balau singubagi thabuk tawba yadre hen su Supreme Court ta wakat khiba du make sing panki handak irang asina su oliba siga mari lainana awaba taraba community asigi miyoi singda relief ki thabak sing lenga ki maike digi ningthina lakhot hanabaga loinana makhoi bunga pi senbibagi thabak sing lakhot pinabagi matangda Supreme Court haijaki hairi makasa tarak poina to papaw mana phumnaba thawrang toriba mafam serifam gini Bisnupur district ki Turubung village ta leiba state land ki lam khopsin basing laukthoknaba Manipur government kumja English ngani ga kungani thoi ki me kunga marida village ship amada eviction notice ama thaki hariba mafam manima khanda ki kanglupi irang si ki ba koki sing punna phumnaba hauki sakol sunumita koki sing na tharang tokibani NDTV na uraba eviction notice ama hai village ship na lambi ama cm laga lam khopsin liba mafam state ki niyama sumasi Muga sem na ba government ki flagship sericulture project season bane sericulture si Manipur sang na ba puari re ba sel thokpa local industry amadi amasum state ki muga si masig aphaba magun gi damak maming sali state land farm gi mayaida lami semjilaga Siri Kamsai village na state land sericulture farm da lam khopsale haina kumja English ngani ga kungani thoigi me kunga mari da pikhiba eviction notice aduda state government na phongthokli miyam gi interest the government ki lam amasum lanthum singak senana ba madi kahendana thamna ba niyam gi wang da lam khopsale ba punamakta eviction notice pi ba sitangai phada boire haina notice aduna palli lam khopsale sing lakthokna ba karigumba lakthoktra ba eviction gi thabak hawgani haina government na mangonda village ship numit ukhumni gi matam pikhi hauji oiri ba phibam masigi yenglaga masigi eviction notice asi maru oiri maramdi koki jawjin tribe sing na handaki kangluk irang da laikhidra ba makhoi gi community gi miyoi sing turubung du phumba pami adubu Manipur High Court ta pukhat ki ba petition amana turubung da mas Bureaus lefana ba haijaduna kangluk irang da laikhidra ba sing ikai khumna utpegi mingda koki sing government ki lam occupy to ba pamani haina claim tawki
Manipur High Court ki acting Chief Justice MB Mudalnasna haukiba sagol sunumit ayuk pung tarukta athubagi oina satakhiba hearing amada status quo thamnaba state authorities ta khanki mafam sing asi ningsing khubam ama ontholaga koki sing anobolam claim tawrakani haina singnei haina maitei sin sphungdukli koki na namna leiba suchampura haksang sing phumbada kaksing da thingbra masi makoina umkhatna ba hena thokwaning ma manba oina oi haina masak maming takthokningdaba legal gi pawgi likhuna mana NDTV ta phongdorakhi NDTV na uraba Manipur Revenue Department gi record sing copy sing da mafam asi Bisnupur district ki manung salli haina utle masu masigi official oiba mingna 98 turubungni hairiba se sangsing asi court pisin ki maitei singna schedule tribe AST status demand tawbagi matana koki tribe amasu maitei singi marakta May 3 da Manipur hingsa thulakhi hingsa asida miyoi samago humdra gi mathak sikre amasum miyoi lising kyana lanjen han khrensu paus ta makata na phongdorakli atopa pawamana ITLF na Home Minister unagadori Manipur hauzik oidiba phibam ga mari laina ningthokaba numita ITLF ki kangbu man hayeng Union Home Minister Amit Shah unagadori pawgili khun sing hai haukiba ningthokaba numita Union Home Minister na Delhi da ITLF ki miyoi sing yamna tangai phadaba wafam sing khanana ba wafam thamlakpadagi ITLF ki miyoi sing Amit Shah ga unarugadabane hayeng Union Home Minister unagadaba siga mari laina athubagi oina mifam ama pangthuktuna wakana khibaga loina Union Home Minister unagadaba siga mari laina Mizoram gi Minister Zoram thanga unaduna watana khre India government ki yamna maru oiba miyoy amana hauzik lairiba phibam asigi matangda unasi hairakpana unaduna thamgadaba wafam sing ningthina khanaraga thamnaba pawtak pikhi hairi makasa tharak poina to papaw manamo nasauda miyam gi khananainaba mifam pangthokre Nasal Youth Defense Force All Nasal United Clubs Organization amadi Nasal apunba maira paibilu na sinduna hauzik kuki singa Manipur sa thariba narco terrorism to kaibe administration NRC implement awga mari lenana khana nainabagi mifam amanga se Bisnupur district ki manung sana leiba Nasal Morning Community Hall pangthokre social activist Thanauzum Brinda amadi sana leiba Pauksig editor Himanta Kumar Ningomamna resource person oina wangaki tharam asida Nasal Zilla Parishad member TS delimited Nasau Gram Panchayat ki Pradhan and Yadhu Gokul Junior High School ki retired headmaster CS Ibo Pisak Moirang College ki retired vice principal N Devasingha Stanford Photon School Nasau ki principal M Dujamani Singha Maira Paibi Apun Bulu Bisnupur district ki president N Thambali Madibi All Nasau United Clubs Organizing ki president L Gangamani Singha amasum amuko ki advisor L Ranjit Nasau Gram Panchayat ki Hana ki Pradhan N Ranjit SK Women's College Nambol ki Assistant Professor N Joy Kumar Social Worker O Singlemba N Brozen L Major Singa Amadi Nasau Gram Panchayat ki member Singa President member Singa ni Sarwyaki National Register of Citizens NRC ga mari lainana resource person ni wangang ki Himanta Kumar ningomam phongdo ki beda mitai haiba purubasi ingna singna leiba pam kangune mitai kan thaudabadagi lan pamdabani haina lawwa langani Mitai kan thauba thauna ningjal leiba jathini haukiba me ahumnigi kuki singna mitai kya hatpa tupa yum kya mai thaduna maitai sing lanjenarakpa matamda tampaki lamda mitai na paiba license gan kya police na surrender to hali adubu singdari surrender to handi mitai khoidi ireiba ngaksaba khaktani lan tawbanate mibu tumlingai da thangna yalga numaina kaptuna hatpa miwebigi satnabi nati awab tarbu matamda ka paibasi upai litaba mi khaktana tawgadabani aikhoi upai leiri Kaprasi hauzik kuki singna mitai de sathariba lanasi lauma pu yongna tanba haibaduni maithiba pinaba puna hona minasi social activist Thanauzum Brindan hai sahi lisingani hena puari leiraba mitai mutana ba hona ba haibase aikoi gi thaudangni aikoi khongpham semlaga lan hausi hauzik kuki singna hauriba lanasi sahi kunthra nifu sangna torak plani maramasina aikoi kuki gi planasi mai paktana ba aikoi gi ireiba kanana ba puna hona minasi hensu pauks ta makhata na phungdoi Makasa tharapo ina to papa mana lanjena ruraba mitai kuntra Myanmar hi more da lakle kuki hingsa tawusing na Indo Myanmar border town more da laiba mitai gi yumsing mai thaba da gi lanjena duna Myanmar lairuraba mitai kuntra more town amu halakpa ga loina manga so Assam Rifles ki KLP camp sangjapam lodun laikre pawusin hai ngasi numidang wera more da laiba manga so Assam Rifles ki KLP ki locations point Myanmar sangjapam lauduna lairuriba mitai kuntra lakhi Myanmar sangjapam lauduna lairuraba moregi nupa mari nupi ahum tha sigi mari dasu amu halaktuna KLP camp ta lairi
KLPKM da hanana moregi mi tara leiri amasum housing na Myanmar ri halaklaba mitai masa singa si tharaga housing KM asida punna mitai masa nipu katere leiri haidi makasa thara poina to papaman state government power amata leitraba khut hamlaga yengduna leibaga satmanare ZDU state asida housing thoklibi irang asida Manipur government karisu tawba ngamdraba power amata leitraba khut hamlaga yengduna leibaga satmanare haina Janata Dal United Manipur state na maral sikre ngasi palace compound leiba ZDU gi office ta pangthokiba pawgi mifum amada party suki chief spokesperson Dr. Nimaisan Luang hai ngara nungalamdari koktara kuki militants na sangsilalaga yumda tumduna leiriba mapam sa yauna mitai ahumbu yamna tamthiba mongda noina kaptuna amadi thangna yanduna halambegi thong asi yamna tamthiba hingsa gei tambana tawgada thong amani asi awangba thakta kanem tawi thao mena satharaklibi irang asibu lakshindana state government ki power amata laitre leiriba government asi law and order ngak pangamdraba khut hamlag yengduna leiraba surrender toraba government amani haina Nimaisa luwang na funduki magna hai Housing Center na Central Security Force lising kya thajilakle security na fana hotna rabasu irang ase lakshin bangamgadaba mandre phiba masitadi political weba thawongda irang ase lakshin gadabani asiguma political weba mongda tawgadaba minister N Birena masuma ki government asi mayo laitre Supreme Court na su state ki law and order laitre haina phungdokrabani security gi kemta ki numai lising kya maru lising kya ma lauki bi haibasi government laitaba ka samane magna haiki lamdam asida laiminari ba phurup khudi ma haujikti angak pa phangna ware santi laitre government ki sakwa tharang punamak leptuna laire economic activity punamak loina leple panama asigi responsibility Prime Minister Narendra Modi Home Minister Amit Shah mas state asigi minister N Birena logadabani thokli irang asida state ki lairiba BJP na karisu haidna tumina laithukliba asina karigino amasu Manipur mi kaya yamna haran khigi haibano hangladuna Dr. Nimaisan hai punama si khanana ba assembly gi mifam kaubiu haib stati parliament phamlingi manungda state assembly gi warep lauraga khangangada ba dusu tawbitre sumna khaki tha taruk ki oina phamgada session ama August 19 da phamgani haina tawriba sinadi thoklibi irang sida kariguma amata khanaba pamde haibani Housing Parliament phamliba sida state asigi lairiba MP ahum wa machet amata ngangdana lairiba asigi maramna karino tangai phadana maitai gi lairiba MP ani nadi ngangpham thokpani mapa masa yauna mi ahum miathina hatlaba si fawbada parliament tumina lairiba si yaning da haina su Dr. Nimaisa na phongdokhi pawgi miphamadu da ZDU gi vice president Dr. KS Loken hai housing tha ahum hena mi simina kya leptana thokliba sida irang si loisindana thamliba sigi maram karino irang si loisindana ba hona duna manungda aron ba agenda ama leirabra haibi singnaba miyamda leire Manipur buma se tan thugaiba pamlibra natragana aikhoi masien angam ba hatnaro haidibra lanjen rakpa mi lising humfuram ngasigi rehabilitation singba paikhatuna khunda laita hanabagi thabak su amata tawti akon bda relief camp da lairiba sing wakal gi laina naraktuna yamna khudong sadaba phibam amada soidna laklagani hana Dr. KS Loken phungdokhi pawgi mifam adu ZDU gi vice president onabaki nabaki soramasum CPI M gi comrade sarasu soryaki loisilakpo oina tendakpo pawmona Marks amasum Zuckerberg phunaraba yai SpaceX amasum Tesla gi sumapu oriba Elon Musk na maka Meta natragna Facebook ki mapu Mark Zuckerberg ka sarang manungda phunabagi event adu hana Twitter hairaga khangnaram haujingna X haina maming othokraba social media platform da live stream tawgun haina phongdokre haukibazun thagi aroi serukta tech billionaire anina sarang manungda phunabagi wafamdu yana khaina thajari Mark Zuckerberg ti tasengna MMA mixed martial art ki training phonglakpa mine duga sei sigi angan ba serukta suma ki ahanba jiu-jitsu tournament losin khairi mamang nasu Russia gi president Vladimir Putin da phunasi haina hokiba Elon Musk na zog amasu Musk ki fight ado extra live stream tawgani madurigi phanglakpa senpam pura ma veteran singi seriti de satkani haina post tawki Mark Zuckerberg amasum Elon Musk asi tasengna sarangna phunagadoribra haibaduri khangmamdri adubo masigi wafamsi phagi oiram patarabasum masina myangi pungdi yamna singsil haina paus da phongdokle du hauskuina di myam paus sumatang se lusinjarage masum myam punano babdit ngaminase